Social media amadi newspaper singdagi maroiba e-fausing miyamda thamjari ahanbada Manipur news update page dagi lokhocharaga Kuki minister ani sindoktrabadi Manipur Naga youth organization na akanba khongjang sangsilakadawri mathangda Nagaland gi Mon district ta lalhauwa singna ambush tawrakpada Assam Rifles ahum sire mathangda Manipur 24/7 live news dagi lokhocharaga Okrul gi Yangli haiba khunda Nscn ayam ga kapnabada Kuki mari sire Kuki gi leifam loina Nscn ayam na question khre mathangda Imphal West District ki Irom Maizrauda sakhangdaba singna miyoyama nongmaina kaptuna halamle mathangda e-pau Manipur update page dagi lokhocharaga sangayampham sabal khunauda hujik nupa amagi asiba hakchang leiramle miyoy adudi thokchom aron maitai apokpi gi ming THK Tuki leima kawi mathangda malemda Third World War June 29 dagi hauraba yai hainari makha chatharakpada maitai gi lau pari chani yankhairong Kuki singna lau unaba thabak paikhalagle pawasi pandam pause dagi lokhochabane Bishnupur district ki Moirang subdivision na konba maitai singi lau pari chani yankhairomda Kuki singna lau unaba thabak paikhalakle haidi iram asiga mari leinana senior forum ngangkhlawai na sinduna ngangkhlawai da pangthokiba pawgi mifam amada forum asigi secretary Khumantem Joy Kumana phongdokhibada ngangkhlawai gi tarung pokpi lokol lairam chaumaru lokol lamjau lokol wangthrok lamjau lokol ising thembi mamang lokol lo kenel gi mathak thangmu sarukta leiba maitai gi laupari chani yankhairong Kuki singna lau palaklei mamang chaidagi ngangkhlawai gi maning thangba chingkhongda leiriba Sikh regiment na lo kenel gi maningda leiriba lokol singda sangba thingbadagi lau uba yakide handak chahi su maitai singna masagi lauphamda changba thinglaga Kuki singbuna maitai singi lauphamda lau unaba honarabadi honarakpada thingbidaba asi yaningde haina pendaba phongdoragle khulngagleba volunteers sing phaba punba yaroi logi oiba protection pibigadabani Union Home Minister Amit Shah na chair lauduna state asida ingtapa hanjilagnabagidama high level committee gi mifamama ahan phangkhiba taramna oi adubu state asida ingtapa hanjilhangani haibagi mingda khulngagleba volunteers singbu phaba punba tawba yaroi volunteers sing asibu logi oiba protection pigadabani haina MPP gi President S Brojena laingakta demand tawragle mapal kangjaibu marungda leiba MPP gi office ta pangthokiba pawgi mifam Mamada party asigi President S Brojena hai mamang chahi ki me ahum dagi hauduna Kuki narco terrorist sing dagi punsi amadi lantum ngak nabo honabada kutta khulai paiba takhi amadi pairagle asidi masagi lantum amadi punsi ngak chariba khul ngak pa kayabu Manipur amadi central government na logi mayokta leiba amagum tawrakpa si tasengna laibak thibani laingak na masagi mathau ningthina pangthokpa ngamdraga masagi punsi amadi lantum ngak chariba miyamda insinbagi thawung asi tawbigano karigumba logi wangmada leiramba tholabadi leiriba lainga asina makhoi gi maral kokpiduna hanagi punsida hanjinna honagadabani haina demand tawragle